Lakhipuronline puthokchaba September gi tang ahum irai numit ki Khomjinba Pao tabirasi ahanbada maroiba pau sebana class 9 amasung class 10 gi syllabus chada nifu hanthan khre Manipuri People's Front MPF ki Lakhipur District Committee semkhre Barak Diary Producer Organization na yumjumda sangom yohon bahukre MPF Hailakandi District Committee gi mifam pangthokre Khunja Singna Chanpur Nagdir Gram Part 1 END gi lambi semjinba hokre Apun Baziriba Maira Paibi AJMP ki Joint Secretary Thaunauzam Ongbi Amurei Devi Laikhidre amasung Assam dangarang nauna mioi changma ga yankhai mari gi masada COVID-19 gi anuba case thengnakre laichadasina positive oibigi chang 0.36 oiri Hojik mapung oiba pau tabirasi Board of Secondary Education Assam Sebana Class 9 amasung Class 10 gi oina academic year lisinganiga kunma thoi kunithoi gi syllabus chada nifu gi changda hantahan kre hiramasi gi matangda marik chumna Seba gi official website www.sebaonline.org da phongdokre panbayai corona gi laichirasina maram oiraka mailoisang sing chahi asigi April thadagi thongloduna lakhibani Konjeng Lekai da leiba Manipuri Guest House da September gi tang ani Sagol Senamita Manipuri People's Front MPF ki mifama pangthokre Manipuri Short Story Society India gi General Secretary Khaidem Kantana mifama pu oiki loinana saknairaba lamdamasi ki aiba ingudam Satish Chandra amadi Meghalaya gi retired SDO Oinam Biramani daistapam ki mifamasida MPF Central Committee gi maigidagi Vice President Posangam Rajbihari Executive Member Singh Moirang Them Prajagobin Ahmad Hussain Amadi Purisabam Manidon Sarugyaki Mifamda Kupna Khanaraba Matungda MPF ki Lakhipur District Committee Semkhre District President Oina Retired Major Purisabam Manidon VP Oina Jiaur Rahman Amadi Kaisam Chandra Kumar General Secretary Oina Nongthombam Nobin Assistant General Secretary da Selim Ahmad Media Secretary Oina Wahengbam Binoy Arts and Culture Secretary Oina Ingudam Nilbir Sports Secretary da Moirang Them Brajagobin Aduga Executive Member Singdi N Ranjit KH Ibocho Jamir Hussain Chaudhuri L Nongdon Khomba Maisnam Jiten N Birmohon Habibur Rahman M Ajit Osini Kumar Sharma W Harimon Chingbani Mifamda Athobaning Singlup ki General Secretary Y Nadia Chan TH Biramohon TH Ton Singh N Ranjit S Biren E Gauramani na chingba miyoi singna wangangki Barak Diary Farmer Producer Organization gi maigidagi yumda asengba sangom yohonbagi thorang September gi tang ani imsakation nimitagi hauduna packet pahukre cooperative asina sangom Khomjinba masung yonba haudokpagi thoramda wangangladuna Barak Diary gi President Dayanidhi Sharma na hai Binakandi Block ki Dairy Farmer Singna Cooperative asigi kuthangda sangom Khomjinba masung yonbagi thabak asi pikna haujaraglasu pukchel sengna honna minarbadi nongmadi soidana achouba Dairy Cooperative ama oirakpa ngamgani haibagi thajaba phongdokhi haina Barak Dairy Farmer Producer Organization gi Secretary Shopon Asangbam na phongdoragli Manipuri People's Front MPF Hailakandi District Committee na silangduna Lubasigi Chakot Thorangi Maramda September gi tang ani Sagol Senumita Chengbil Lamlong Mari Phangbada leiba Nangi Sangai Sanglenda mipamama pangthokre MPF Hailakandi District Committee ki President Haubam Khombana mipama poidana pangthokhiba mipamasida District Committee asigi General Secretary Thangjam Haribabuna program conduct tawki mipamna Hana VP oiramba Haubam Khombabu MPF Hailakandi District Committee ki President oina khankre aduga S Bisajit pu Secretary Arts and Culture L Ranjit pu Sports Secretary K Sana Tombabu Media Secretary oina nauna khanki aduga L Nabendra bu MPF Hailakandi District Committee ki nauna Executive Member oina khanki numidasi ki thoramda Thangjam Manilal Dr. Y Monojit Kayan Paibam Sana Tomba Nongthombam Sunita Laisram Ranjit Haurambam Nilkamal amasung Sorokhaibam Bisajit na maroiba wangangloi oiki Chanpur Nagdir Gram Part 1 AND lambi gi pibam phattabana maram oiraga lambi asida mairoi sing school college kaba amasung office chatok chasin tawriba miyoi singda chauna awaba mayoknare ba awaba si kharadang oirabasu koknana ba hairaduna khunja asigi
oinam ibungoton oinam babu amadi T Chaudhary gi lamjing makhada khunna sidagi angamba senkai khara khainaduna haukiba September gi tang ama jumsakation mitagi hauraga khunja asigi naha oiriba singna mateng pangbiduna lambi asi semjan sajinbagi thabak suba haukre khunja sing asina changsinjariba thabak asida lamdam asigi MLA mantri amadi mari leinaba miyoi sing angam athu singna mateng pibiu haina phongdorakle jumsakation numit ki ayuk bung nipan dagi hauraduna Chanpur Komleswari High School lagi Chama panja kunundoi nong utor Chanpur LP School fawagi manungda leiriba END government gi record haraga Nodigam Part 1 asida leiriba END phimam asi hainingai leitana phachil lagdabadagi Chhatra Chhatri sing ne school jathok jasin tawwa school office jathok jasin tawwa halaman sing loina na makok maru oiba khunja gi miyam na karigama mafam amda chaning bagi phim tarak bada awabata mayok nari asina mayok nari basida jengmang amda duna school khunja sigi oiba ahalon kolon ming banduna hajarda oinam ibungoton oinam babu Tarum Chaudhary hariba mikok singsigi lamjing makhada khunja sigi naharol singna mateng pangenduna yendi ji upai lerataduna chatpata jarabadiana dui wakhanda pungning bukjalama to na ngasi degi thabak suba hawachare adara loina na aikoi gi maikai degi hajening badi MLA minister asina jingba sarkar gi thung na leibiriba angam mathau singna indi sida kharadang mai unchen biduna akoi na honna jariba mateng sida kharaga tengbang biduna masak naiba END ma ohen bi waiduna tara gi mafamda khut lonana khurumjari Apun Baziribam Mairapaibi AJMP ki Joint Secretary oina thaupurambi Jiribam Kadam Taladagi Thaunauzam Ongbi Amurei Devina September gi tang amagi ayukta ikhang khangaudana laikidabada Apun Baziribam Mairapaibi AJMP All Jiribam United Clubs Association Ajuka MSF District Committee Jiribam AMAWOBA Jiribam Branch na minute ani tumina leptana awaba phongdokre mahakna leikidabasi Jiribam gi mentionba ngamdaroidaba awatpa malai horakani amadi mahaki thawaina ingna chikna mapu gi manakta leiba oirasunu haibaga loinana imung manungi awabada su saru yazari haina lupsingi apunba chirol amana phongdorakli ICCS project Jiribam na sinduna Jiribam DC office complex ta September gi tang amadagi kuntra phawba chathagadaba Rashtriya Poshan Ma Lisingani kunmathoi haudokibaga loinana September gi tang 8 phawba chathagadaba Matru Bandana Saptaha Lisingani kunmathoi su haudokre thoromaduda Jiribam gi DC Malemgan Bachenglei SDO S Indrajit Singh General Education Officer Thaudam Amurasi Medical Officer Ayush Dr. N Saroja Dibong GP gi Ward Member ke Mimila Devi Jiribam gi CDPO Ningthaujam Parango Saruyaki Thoromasigi maroiba pandamdi mamana mirol lingaidagi angang poklaba matung amasung pigliba angang singda machi oiba chinjak sing phanganduna masama ufana lainabagi matangdani Thoram loirakpada afaba machi oiba chinjak haina thaba play card sing paiduna rally amasu chatkhia hairi Assam gi yaipajuma loisang putokiba COVID-19 bulletin gi matungina Assam dangarang mioi changma gi yangkhai mari gi masada COVID-19 positive oi bethangnaki positive oi bagi chang chada 0.36 oiri laichada sina Kasar jila da mioi kunhumdoi Karimganj jila da mioi ahum COVID positive oi bethangnaki Hailakandi jila da mioi amata laichada sina naba thangnaki de Assam dangarang mioi taruk laichada sina leikidaba galoinana Laikidabagi apun mamasing lising manga chatruk hombutara tret sukre Manipur gi haksel loising na thokpa pau matungina mioi chani ge marfutara mapan gi masada ngarang nauna COVID-19 positive oi bethangnaki laichada sidagi mioi chahum ga humpu mathoi phaduna hankre laying chathaduna leiriba active case ki masing lising ahum chahum ga kunni Manipur dangarang laichada sina mioi taruk laikidaba galoinana apun ba laikidabagi masing lising amaga chatret ka marfutara sukre Aroibada maroiba pau amukhanna Sebana class 9 amasung class 10 ge syllabus chada nifu hanthan kre Manipuri People's Front MPF ki Lakhipur District Committee semkre Barak Dairy Producer Organization na jumda sangom yohon ba hokre MPF Hailakandi District Committee gi mipam pangthokre Khunja singna Chanpur Nagdir Gram Part 1 END gi lambi semjin ba hokre
अपुन बजरीबा मैरा पाबी AJMP की जॉइंट सेक्रेटरी थौनाउजम ओंबी अमुरे देवी लेखिद्रे अमसुंग असम दंगरांग नौना मियोय चंगागा यांखै मरिगी मसादा COVID-19 की अनोबा केस थेंगनख्रे लाइचद असिना पॉजिटिव ओइबिगी चांग 0.33 ओइरे लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोक जबा ngasi gi oinadi matang asida loijare।